Arambai News Guwahati da Manipuri Pau Tabiri Sing bu han hanu maktada Chingangbam Sujitrani na khurumjari hojing asi samlappa mariba Pau Sing lobirase Assam gi Kokrajhar amasung Nalbari dasu lebaga sigi Home Minister Amit Sahana Mikhal gi lanbau lauba hokre Kokrajhar gi Greenfield da BTR chukti tawnakhibagi chahi ama mapung fabagi thoramda saruk yaraba matung khudakta helicopter da Nalbari gi Kendukushi da pangthokiba BJP gi Bijay Sankalpa Samaro dasu amuk saruk yarakhi Kokrajhar amasung Nalbari da tinkiba miyoi lakhya gi mitin asina BJP na semi final da mai pakle habadu utle loinana English ngani kunmathoi gi final da su mai pakani haiki Congress amadi AIUDF na illegal foreigners singbu changlaknanabagi lambi hangdoi aduga BJP na madubu thingnanaba hotnai Kokrajhar da Boro amasung nan Boro singna asumna nungsinana punkiba sina Boroland da anogba juk ama haurabani haiki Lagliba chahi manga asida BJP na Assambo bullet free amadi agitation free state ohelagani su haiki Upendranath Brahma Cultural Center semgatpagi wafam pankibaga loinana BTR gi infrastructure chawkhatnanabagi damak lupa crore chawnga kaithoklagani haina su Home Minister Amit Sahana ngasi lauthokre Assam da Assembly Mikhal asumasum naksilakpaga loinana MLA sing Minister sing amadi Party sing gi marakta hunabasu nomonomagi hengalakli yengba nungairakli taba nungairakli ngase Minister Himanta Biswa Sarma na Assam da pangadoribasi Babar na natte Ram na pangadoribani hairakibaga loinana asugi mathaktasu landaraduna Covid ki matamda asugi luchingbasing kadaida lotuna leirubage karemnana hanglakre Maikai Somdana Raizor Dolamsung Congress ki MP Pradyut Bordoloi gi marakta awayakhum kankhalakli Chingilan kankhalakli Pradyut Bordoloi na Raizor Dolbu BJP gi B team ni haikiba wangang adugi pakhum piraduna Raizor Dol gi convener oriba Bhasko di Saikiana hai Nagaw gi MP Pradyut Bordoloi na Badruddin Azmal gi mareng banda tonglaga MP kakhi Pradyut Bordoloi di import tawrakpa MP ni loinana Azmal gi mareng banda tonglaga haujikna muk CM gi manglibani hairakre Ngasidi Asugi Puarida angakpa honga ama uba fanglakli Asugi phambakta Dr Samujal Kumar Bhattacharjibu ben tobugi moong ama uba haurakle Samujal gi mathakta Asuna athingba kya thamlakre Asugi damak amasung Asugi oina Samujalna wa amata ngangba yaroi haikre Asuda Samujal Kumar Bhattacharji gi mafam hojik phawba leitribani Executive Committee na Samujal Asuda leiba leitabagi matangda warip logadoribani Hojik phawbada advisor natraga chief advisor gi pham mangonda pidri hojiksu Asugi Sangvidanda chief advisor gi pham officially yaudribani maramaduna warip lodriba phawbadi Samujalna Asugi oina karigumba amata ngangba sakpa natraga warol piba yaroi haina handakta Asugi General Secretary oina khankraba Sankar Jyoti Baruana hairakre Asumna Samujal gi machin men kiba amadi press meet na chingbada Asugi maikaidagi wafam amata phongdokpa yaroi hairakpa si chahi kunthra hena Asuda laraklaba Samujal Kumar Bhattacharji da icham chamna irai lainadi haiba oramloi manungda karigumba kharadi soidana leiramgani thajanari Ngasi ayuk nongthang leima bon tarapurna sin langduna Manipuri Development Council MDC Assam gi Chairman Rina Singh amasung member Kula Mohan Singh bu taramna okpagi thoram ama Chauktol Singh Manipuri ME School bon tarapurda lupki president Haurongbam Bimol Singh namifam apu oiduna pangthokre Jananeta Hizamira ki mitamda mirakat labamatung mifam haudoki mifam asida MDC gi chairman amasung member da Kudolpot tamdana taramna okhi O Sonat Kumar na taramna okpagi warol aduga Laishram Bimol na keynote address PK Bon Tarapur High School gi Potharaba headmaster Sinam Menjor amadi lupki member singna amasung dai sapam kiba retired headmaster N Lakhikanta Haurongbam Amrendra amadi Jyoti Singh na chingbana wangangki Loinana MDC gi chairman amasung member anina Assam gi Manipuri singi phibam phagat hannabagi matangda su wafam kaya phongdokhi
Director of Education S. Manipur gi wafam matungina lakliba January gi tang kuntaret yumsa kaisa numittagi class 9 dagina class 12 fawbagi classing hounanabagi order thokiba loinana April thadagi hoba CBSE gi academic session ga manana state board su howanabagi thorang torokliba si association na taramna oi adubo session houdringa gi mangoinana re-admission tawbada athingba thamliba sidi yaningde maram chade maram aduna masigi matangda Manipur lengak na mideng changbina All Manipur Recognized Private School Welfare Association Imphalna Press da thadorok pachirol amana phongdorakli Langthabal Kendra gi manung chana leiba mapuroi ba kaina khrabi lukhrabi singi macha singda MLA Relief Fund gi makhada Kendra sigi MLA oriba Karam Shyamna handakna tarelak suboina mahi masing tambada sel gi mateng oina tengbang pibagi thoram ama ngasi Lilong Chajing Mairen Khong Community Hall da pangthokre Class 1 dagina class 12 fawbagi manungda leiba mapa leijadraba mahiroi chongaga kuntra mathoida lairik tambagi matengoina selgi tengbang pikhi tharomase rajniti ga mari leinade hainasu MLA sena haiki Haukiba pung kun mari asida awang nungpugi state singi manungda hauzik phawda COVID-19 positive oibagi report lakraba state singi manungda Assam da 18 Manipur da 13 amadi Mizoram da anine ngasi Nagaland da de COVID ki anoba positive case amata phangkidre amadi hogiba pung kun mari asida awang nokpokta hauzik phawbagi oina covid number moiduna leikhidabagi paw ngasi gi oina amata laktri asumna India da ngasi gi oina hauzik phawda covid ki anoba positive case lising tarukka chawwa phangkhre apunba nabagi masingna crore amaga lakh taruk lising humphuni thoi yaukhre hauzik laying libagi masingna lakh ama dasmik nipan amane amadi apunba leikhidabagi masingna lakh amaga lising yankhai humdoi chamriga humbudra yaukhre ngasi gi oina hauzik phawda India da covid number moiduna miyoi marfutara humdoi leikhidabagi paw lakli aroibada atoba paw singda ngasi National Girl Child Day numitni numidasi angang nupi macha singda manaba hak amasung khudong chaba tangai fadana pinanabagi pandamda pangthokpani lebagasi gi Prime Minister Narendra Modi na lebagasi gi nupi macha singda ikai khumnabaga loinana nupi macha singda Lairik tamhanaba hena phaba hakshel gi khudong chawa pibinaba amasung nupa nupi khaidana chap manana yengbagi matangda lengakna paikhalliba thorang khayagi matangda pankhi Leibasigi Home Minister Amit Shah su lengaki Beti Bachao Beti Padhao na school da nupi macha sing ming chanba hengadan baga loinana nupa nupi gi ratio da phagalakpa kaya uba phanglesu haiki Farm law singi mayok ta wakat khongjang leptana changsilakliba lawmi singda Republic Day numitta tractor rally chatpagi ayaba phibam kharagi makhada pikhibaga loinana lawmi loop singna ingna tapna amasung chatna kanglon gi makha pona rally chatkadabani haina Delhi police na hairakre phibam asigi makhada Tikri Gazipur amasung Singhu border ragi route ahumda rally chatnana bahai khibaga loinana hariba point ahum sidagi barricade singsu lawthokre Panba yaba amana tractor rally asi Republic Day parade loiraba matungda ta chatkadabani su hairi Pakistan da chingnaningai oiba flying license sing pilot sing na paibagi wathok thokhrabagi thakayagi matung United Nations na makogi agency staff sing da Jackson thorang oina kanagumba amatana Pakistan registered airlines amatada chatanabagi advisory ama thokre Chingnaningai oiba license kayagi matangda Pakistan gi Civil Aviation Authority na thihumba chathariba sida mideng thamlaga advisory asi lauthorakhibani Ningsingbayai mamang chahigi December thada European Union Safety Agency na Pakistan International Airlines PIA bu tha ahumgi oina ban tawkhi asumna European Union amasung UK da chathok chasen tawba Pakistan gi flight sing paiba thingkhibadagi PIA na lupa billion kaya mangzaduna laklibani India gi mafam kayada bird flu gi case leptana sandorakli makoigi manungda Kerala, Haryana, Madhya Pradesh, Maharashtra, Chhattisgarh, Uttarakhand, Gujarat, Himachal Pradesh, Uttar Pradesh, Punjab, Delhi amadi Jammu Kashmir yauri asumna India gi mafam kayada uchegwayadagi bird flu laichat sandorakliba sida mideng thamlaga miyamna sanga amadi yerumna chingba sabada checksinaba Food Safety and Standard Authority of India gi maikaidagi khanghalakli International Film Festival of India IFFI gi Yankhaimathoi suba edition gi loishinbagi thorom ngasi Shyama Prasad Stadium Goa gi Panaji da pangthokre
chahi asigi oina Denmark ki film Into the Darkness na lemjaningai oiraba Golden Peacock Award phangkhre. Indian Personality of the Year Award na veteran actor Biswajit Chatterjee da pikhre. British Prime Minister Boris Johnson na lebaga sida thorokliba COVID ki anuba makhalasi hena kiningai ni amuk no hongna na hairakre. Panba yai hairiba hena kanba sandokanba anuba COVID makhalasi UK sinthungna sandokrabane. Haukiba irai numit fawda COVID anaba punna lising mariga chatret subna taruk ventilator da laibage report lakli. Aroi badanga sigi tentakpa mariba pau khara. Ngasi Assam gi Jonbil Melagi humni chanba numitni Gowa ningthau nipanda lupa lakh amagi government tax pikhi. Bengal gi actor ani Mamta Banerjee gi TMC da changkhre. Congress na Netaji bu hadhanbani haiba BJP gi MP Shakshi Maharaj na chayetnaba wafam ama phongdorakre. Jammu Kashmir gi school singna 4G net amukhana phanghanbiu haina Supreme Court ta wakatlakre. Kashmir Tampak un tabadagi India gi mafam ataidagi tatuna laire. Jammu Kashmir gi Kathua da atopa kiningai ba surung amagasu phangkhre. Ames assault case da aapki MLA Somnath Bharati chahi anigi phadok pikre. BJP gi brand slogan Jai Shri Ram gi wahaudagi Mamta gi protest Congress amasung NCP nasu sogalakre. Lagliba Republic Day asidadi chahi khudingi Pakistan da athum ahau lanaduna lakpa du handakti lanararoi haina BSF na hairakre. Handakta BJP changlagani haikhiba Rajiv Banerjee TMC da anubak leiragani amuk hairakre. WHO na global vaccination gi matangda India na lawriba thodangbu thagalakre. Hakchang pangdraba Lalu Prasad Yadav ngarang airlift ta Ames Delhi da purakre. India da hauzik phawda miyoi lakh 15,000 marfuni thoi chani supna amada COVID vaccine kapkhre. Haukiba pung kun mari asidana miyoi lakh amaga lising marfutarama thoi henbada vaccine kapki. Ngasi National Girl Child Day nimit asida Haridwar gi teenage nupi macha Srishti Goswami na ngasi nongmagi oina Uttarakhand gi Chief Minister oikhre. Ngasi Russia da Putin gi mayokta protest tawroduna protester singna police da snowball sing langsin ki protester lising ani hena phajin kre. South Africa agency na Covishield approve tawkre. Ngasi gi na dia Rambai News Guwahati da Manipuri pau sandok chaba matang solution jabagaloina na tabiri basing bo amkhasu hanna khurumjari.